Manipur top channel gi COVID-19 gi Manipur gi update masang tang pizagi myam government of Manipur COVID-19 command control room dagi thadorpagi matungina miyoi ahum amasu nauna COVID-19 positive oikhre aduga makhoi ahum sigi maramda samlak pakratang haijage notification sigi matungina miyoi ani amadi amana nupani amaga nupini makhoi si ani singanang nungdang athengbada BRDL dreams ta confirm oikibane positive oibisi aduga nupa aduna sai kunthra ga nithui sure marks jeribam district tagini aduga nupini ama atopa maduna mahakna sai kunga manga sure mahakna thobal district tagini hai aduga atopa miyoi amanamo sisnam jenims ta ngang nungdang athengbada BRDL jenims ta test tawo matamda confirm oikiba positive oi khangkibani marksi nupa masani aduga sahi 19 sure hairi aduga marksi chennai digi halakpa miyoi ni su hairi aduga haujuk Manipur da miyoi ahum asi tharga punna COVID-19 Nahankhiba Manipur miyoi masing si kunthraga ni thoi sukhre aduga haujuk nahalaga lairiba mi masing na active oine miyoi kungani pan sukhre aduga ma aina soki orsunga pigini aduga anova update lakpagum update pina bangam na phona jarake share ga solution jaragen thank you